ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯕ ꯅꯠꯆꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯏꯕꯤꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯊꯣꯛꯂꯕꯗꯤ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝꯒꯤ ꯃꯌꯦꯛꯇ ꯊꯋꯥꯏ ꯃꯤꯔꯦꯜ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯪꯒꯤ ꯅꯆꯥꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦ, ꯑꯗꯨꯅ ꯃꯥꯕꯨꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯈ꯭ꯔꯣ꯫ ꯕꯤꯅꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯁꯅꯥꯗꯣ ꯋꯥꯍꯩ ꯑꯃꯠꯇ ꯈꯨꯝꯂꯝꯗ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯕꯤꯅꯥꯁꯨ ꯂꯩꯁꯅꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯕꯁꯨ ꯃꯆꯥꯅꯨꯄꯤ ꯌꯥꯏꯒꯤ ꯃꯔꯝꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯧꯖꯤꯛ ꯌꯥꯏꯕꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯒꯅꯤ? ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ, ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯁꯣꯝꯗ ꯑꯋꯥꯕ ꯑꯃ ꯂꯣꯏꯔꯛꯄꯗ ꯑꯋꯥꯕ ꯑꯃ ꯑꯃꯨꯛ ꯍꯥꯞꯂꯔꯦ꯫ ꯃꯍꯥꯛꯅ ꯋꯥꯔꯤꯕꯁꯦ ꯆꯥꯅꯕꯒꯤ ꯊꯛꯅꯕꯒꯤ ꯑꯃꯗꯤ ꯁꯦꯜꯒꯤ ꯅꯠꯇꯦ꯫ ꯍꯟꯗꯛ ꯕꯤꯍꯥꯔꯤꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯎꯕꯗ ꯑꯃꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯊꯛꯅꯕꯒꯤ ꯂꯧꯕ ꯆꯪꯕꯗ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯥꯕꯨ ꯂꯥꯛꯄ ꯍꯦꯛ ꯎꯕꯗ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯗꯣ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯂꯩꯇꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯟꯖꯈꯤ, ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯖꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯕꯨ ꯐꯪꯖꯔꯛꯈꯤꯕ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯅꯔꯦ꯫ ꯃꯤꯅ ꯃꯥꯕꯨ ꯎꯕꯗꯁꯨ ꯀꯤ ꯍꯪꯒꯣꯏꯕ ꯐꯥꯎꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯏ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯕꯁꯨ ꯃꯊꯣꯡ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯁꯅꯥꯗꯤ ꯃꯤꯋꯥ ꯌꯥꯝꯅ ꯇꯥꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯂꯩꯔꯛꯇ꯭ꯔꯦ꯫ ꯆꯠꯈꯤ ꯃꯥꯏꯀꯩꯗ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯁꯅꯥꯗꯣ ꯃꯇꯣꯝꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯃꯇꯧ ꯀꯔꯝꯗ ꯍꯥꯠꯂꯨꯅꯤ? ꯃꯃꯥ ꯂꯩꯁꯅꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯌꯥꯏꯗꯤ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ꯫ ꯑꯗꯨꯅ ꯂꯝ ꯍꯦꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯥꯕꯨ ꯎꯕꯗ ꯃꯤꯅ ꯍꯦꯛꯇ ꯂꯛꯅꯕꯤ꯫ ꯃꯃꯤꯡꯁꯦ ꯌꯥꯏ ꯀꯧꯏ ꯒꯥꯏꯅ ꯏꯊꯤ ꯍꯦꯛ ꯊꯤꯔꯗꯅ ꯁꯛꯇꯥꯁꯤꯒ ꯌꯥꯏꯊꯤꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯛꯅꯕꯤꯔꯦ꯫ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯁꯨ ꯃꯥꯒꯤ ꯃꯤꯡꯁꯦ ꯌꯥꯏꯊꯤꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯦ꯫ ꯃꯤꯅ ꯑꯗꯨꯝꯅ ꯌꯥꯏꯊꯤꯕꯤꯕꯨ ꯀꯧꯕꯑꯣ ꯍꯥꯃꯣꯛ ꯇꯩꯕꯤꯕꯨ ꯀꯧꯕꯑꯣ ꯇꯧꯕꯗꯨꯗ ꯐꯅꯌꯥꯝ ꯁꯥꯎꯔꯔꯣꯏ ꯈꯜꯂꯝꯕꯁꯨ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯃꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯈꯠꯅꯔꯨꯏ꯫ ꯉꯁꯤꯁꯨ ꯌꯥꯏꯗꯣ ꯑꯣꯖꯥꯅ ꯐꯨꯔꯛꯏ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯁꯥꯒ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯅꯦ꯫ ꯌꯥꯏꯅ ꯀꯞꯂꯒ ꯍꯜꯂꯛꯄꯗꯨꯗ ꯇꯞꯅ ꯍꯪꯂꯛꯏ, ꯏꯃꯥꯒꯤ ꯌꯥꯏ, ꯅꯪꯅ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ? ꯌꯥꯏꯗꯣ ꯂꯥꯏꯔꯤꯛ ꯈꯥꯎꯗꯣ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯒ ꯃꯃꯥꯒꯤ ꯐꯃꯥꯡꯗꯨꯗ ꯃꯈꯣꯡ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯣꯖꯥꯅ ꯐꯨꯔꯛꯏꯕ꯫ ꯂꯩꯁꯅꯥꯗꯣ ꯈꯣꯏꯗꯧ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯃꯊꯣꯡ ꯆꯥꯕ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯗꯦ, ꯑꯗꯨꯅꯗꯤ ꯐꯨꯔꯛꯄ ꯇꯥꯕꯅꯤ꯫ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ ꯀꯞꯄꯨꯆꯣ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯏꯗꯣ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯪꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯁꯠ ꯍꯧꯒꯠꯂꯒ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯅꯥꯗꯣ ꯇꯥꯞ パイꯗꯨꯅ ꯂꯩꯔꯒ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯌꯥꯏꯕꯨ ꯐꯨꯔꯝꯃꯤ꯫ ꯌꯥꯏꯗꯣ ꯃꯃꯥꯅ ꯐꯨꯕꯗꯨꯗ ꯅꯥꯕ ꯐꯥꯎꯔꯗꯨꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯒ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯁꯦꯡꯕꯒꯤꯁꯨ ꯅꯪ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯃꯤꯋꯥ ꯌꯥꯝ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯈꯣꯏ ꯀꯅꯥꯗꯁꯨ ꯑꯀꯥꯏꯕ ꯇꯧꯔꯨꯗꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕꯗ ꯌꯥꯎꯍꯟꯗꯦ꯫ ꯌꯥꯏꯊꯤꯕꯤ ꯌꯥꯏꯊꯤꯕꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯛꯅꯩ꯫ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯥꯟꯅꯕꯗꯨꯗ ꯌꯥꯎꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯄꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯈꯣꯏꯕꯨ ꯏꯟꯊꯨꯔꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯒ ꯐꯨꯔꯛꯏꯅꯤ꯫ ꯂꯩꯁꯅꯥꯗꯣ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯏꯕꯨ ꯇꯞꯅ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦꯀꯣ, ꯌꯦꯡꯉꯨꯁꯦ, ꯃꯇꯨꯡꯗꯗꯤ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯗꯤ ꯅꯪꯁꯨ ꯌꯥꯎꯔꯨꯅꯨꯀꯣ꯫
ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏꯅ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯌꯨꯀꯣ. ꯏꯃꯥꯗꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ. ꯅꯪ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ. ꯌꯥꯏꯗꯣ ꯃꯄꯤꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯉꯛꯇꯣ ꯍꯥꯏꯔꯞ ꯅꯣꯝꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯌꯥꯏ ꯆꯔꯥ ꯋꯥꯟꯕ ꯂꯣꯏꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ. ꯁꯨꯞꯅꯇꯪꯒꯤ ꯇꯨꯝꯃꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯌꯥꯏꯗꯤ. ꯇꯨꯝꯕ ꯇꯨꯝꯗꯕ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ. ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯀꯠꯂꯔꯦ. ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨ ꯃꯥꯁꯨ ꯌꯥꯏꯒꯤ ꯋꯥꯗꯣ ꯂꯣꯏꯅ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯂꯥꯟꯗꯦ. ꯑꯗꯨꯅ ꯅꯪ ꯃꯤꯔꯝꯂꯦꯟꯗ ꯃꯇꯝ ꯈꯔ ꯂꯩꯈꯣ. ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯒ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ. ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯊꯤꯕ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒ ꯏꯃꯥꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯒꯗꯕ ꯃꯥꯟꯗꯦ. ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯁꯛꯁꯨ ꯊꯣꯛꯅ ꯍꯤꯡꯍꯟꯕꯤꯌꯨ. ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯦ. ꯃꯗꯨ ꯌꯥꯗꯦ. ꯅꯪꯗꯤ ꯇꯥꯏꯕꯪ ꯂꯤꯂꯥꯒꯤꯗꯃꯛ ꯑꯩꯅ ꯍꯛꯇꯨꯅ ꯊꯥꯈ꯭ꯔꯕ ꯁꯛꯇꯝꯅꯤ. ꯑꯃꯨꯛ ꯍꯣꯡꯗꯣꯛꯄ ꯌꯥꯔꯔꯣꯏ. ꯆꯠꯂꯣ. ꯅꯃꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯅꯪꯕꯨ ꯍꯧꯗꯣꯛꯂꯤꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯥ? ꯌꯥꯏꯗꯣ ꯎꯄꯥꯏ ꯂꯩꯇ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯤꯕꯗꯣ ꯇꯥꯔꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯗꯒꯤ ꯂꯩꯁꯅꯥꯁꯨ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯂꯒ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯔꯤ. ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ. ꯍꯟꯗꯛꯇꯤ ꯌꯥꯏꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯂꯣꯏꯅ ꯏꯟꯗꯨꯅ ꯆꯠꯂꯤ. ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯃꯥꯡꯗꯨꯗ ꯃꯇꯣꯝꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯥꯏꯗꯣ ꯃꯁꯥꯗꯣ ꯃꯊꯦꯛ ꯃꯊꯦꯛ ꯊꯤꯜꯂꯛꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯌꯥꯝ ꯆꯩꯅꯥ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯀꯞꯂꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ. ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯐꯤꯔꯣꯜ ꯈꯔ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯒ ꯀꯧꯔꯛꯄꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯕꯨ ꯁꯠ ꯀꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯏꯃꯥꯒꯤ ꯌꯥꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯏꯗꯣ ꯌꯥꯝ ꯋꯥꯅ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯑꯩꯒꯤ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ. ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ. ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯒ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯗ ꯏꯃꯥꯒꯤ ꯌꯥꯏ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ. ꯁꯦ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯑꯁꯨꯝꯅ ꯌꯥꯏꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯛꯂꯦ. ꯂꯩꯁꯅꯥꯁꯨ ꯇꯧꯐꯝ ꯈꯪꯗ ꯌꯥꯏꯕꯨ ꯇꯞꯅ ꯍꯤꯞꯇꯨꯅ ꯊꯅꯝꯂꯒ ꯕꯤꯍꯥꯔꯤ ꯍꯣꯏꯗ ꯂꯥꯛꯏ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯕꯤꯅꯥꯕꯨ ꯀꯧꯏ. ꯑꯗꯨꯕꯨ ꯂꯩꯁꯅꯥꯅ ꯀꯧꯔꯤꯕꯗꯣ ꯇꯥꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ. ꯂꯩꯁꯅꯥ ꯈꯜꯂꯨꯔꯒ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗꯀꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯋꯥꯔꯧꯖꯕ ꯍꯧꯔꯛꯂꯦ. ꯑꯗꯨꯒ ꯌꯥꯏꯁꯨ ꯃꯃꯥꯕꯨ ꯀꯧꯕ ꯂꯦꯞꯂꯝꯗꯦ. ꯃꯇꯝ ꯑꯗꯨꯗ ꯕꯤꯍꯥꯔꯤꯗꯣ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯔꯛꯏ. ꯂꯩꯁꯅꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯕꯤꯍꯥꯔꯤꯅ, ꯏꯍꯦ ꯂꯩꯁꯅꯥ, ꯑꯩꯅ ꯃꯤ ꯑꯃ ꯀꯧꯈꯤꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦ. ꯏꯃꯧ ꯑꯣꯏꯔꯦ. ꯂꯩꯁꯅꯥꯗꯣ ꯕꯤꯍꯥꯔꯤꯗ ꯌꯦꯡꯂꯒ, ꯃꯥꯅꯦ ꯈꯨꯔꯥ. ꯕꯤꯍꯥꯔꯤꯅ, ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯅꯪꯕꯣ? ꯂꯩꯁꯅꯥꯅ ꯇꯞꯅ, ꯈꯨꯔꯥ, ꯌꯥꯔꯅꯤ, ꯑꯩ ꯆꯠꯂꯒꯦ. ꯕꯤꯍꯥꯔꯤꯗꯤ ꯂꯩꯁꯅꯥꯕꯨ ꯃꯆꯥ ꯃꯃꯧꯒꯨꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯁꯅꯥ ꯏꯪ ꯇꯞꯄꯤ. ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅ ꯍꯥꯏꯕ ꯉꯝꯗꯦ. ꯃꯗꯨꯃꯛꯅꯁꯨ ꯕꯤꯍꯥꯔꯤꯅ ꯂꯩꯁꯅꯥꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯃꯃꯧꯗ ꯃꯃꯧꯒꯨꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯂꯩꯁꯅꯥꯗꯣ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯗꯣ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯕꯤꯍꯥꯔꯤꯅ ꯈꯥꯝꯕ ꯌꯥꯗ. ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥꯗꯣ ꯌꯥꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ. ꯌꯥꯏꯗꯣ ꯁꯛꯐꯝ ꯀꯥꯏꯔꯦ. ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯤ. ꯂꯩꯁꯅꯥꯁꯨ ꯃꯆꯥꯕꯨ ꯐꯥꯖꯤꯟ ꯄꯨꯁꯤꯟꯗꯨꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯌꯥꯏꯅ ꯀꯥꯎꯕ ꯊꯤꯟꯕ ꯇꯧꯕꯗꯨꯗ ꯉꯝꯗ꯭ꯔꯦ. ꯂꯩꯁꯅꯥꯗꯣ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯦ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯌꯥꯏ, ꯏꯃꯥꯕꯨ ꯀꯔꯤ ꯇꯧꯔꯣ ꯍꯥꯏꯕꯅꯣ? ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯏꯃꯥ ꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ. ꯅꯪꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯅꯥꯗꯅꯣ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯌꯦꯡꯅꯕ ꯀꯧꯔꯨꯗꯣꯏꯁꯦ? ꯏꯆꯥ ꯅꯥꯕ ꯐꯔꯣ. ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯇꯥꯏꯅꯐꯝ ꯈꯪꯗ ꯀꯞꯇꯨꯅ ꯂꯩꯔꯦ. ꯌꯥꯏꯁꯨ ꯃꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯗꯨꯅ
ꯑꯩ ꯋꯥꯔꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯂꯩꯁꯅꯥ ꯇꯁꯦꯡꯅ ꯌꯥꯏꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯆꯥꯅ ꯑꯗꯨꯝꯅ ꯂꯩꯔꯕꯗ ꯃꯃꯥ ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯂꯩꯁꯅꯥ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯕꯨ ꯑꯃꯨꯛ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯗꯨꯅ ꯊꯦꯝꯖꯤꯜꯂꯤ ꯕꯤꯍꯥꯔꯤꯗꯣ ꯂꯩꯁꯅꯥ ꯍꯣꯏꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯗꯗꯤ ꯆꯪꯗ꯭ꯔꯤ ꯊꯣꯡꯖꯤꯟ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯌꯥꯏꯗꯣ ꯇꯞꯅ ꯃꯃꯥꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯂꯦ ꯂꯩꯁꯅꯥꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯇꯨꯅ ꯏꯁꯤꯡꯗꯣ ꯂꯧꯔꯨꯔꯦ ꯌꯥꯏꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯈꯔ ꯐꯔꯛꯂ ꯃꯥꯜꯂꯦ ꯈꯟꯖꯩ ꯑꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ 이마기 야이 낭부 가르파라브로 세 이싱제 시다 레이레 마마네 낭부 땀나 허것비기고 asumna leisnana yaibu hogutke haina tawruba matam aduda yaido masado padrak tadun leiramde madu ubda leisna machabu chejet konsilaga kabla e Leisna kapna imagi yai se mitche pango imani singpurak e se mitche pango imagi bema Bihari su thongjil duda leptuna Leisna bu kauge khanduna leiringai chairak aduda Leisna na kapagi khonjel tarak paduda masu satsang sinduna hangla e Ibema Leisna kari tawrabage Leisna do machabu chetna konsilaga thingamdraba mitlugi pirangna kumgi nongho oiduna haira e khura aigi isa yaise mama aina kobada khumlakhidre Bihari do pakhatna changsilaga yaigi khudangi mihuldo paiduna yengi adugu tapna haira e Ibema mihul leiri karimta pakhatkano Bihari na hairibudo Leisna tadre machagi mayaina kankhiduna aduna ishorbu chaiba horokle He taibang semba mapu hainai na hakpu minadi minungsi thaujan lei haina adubu laibak thibi leisna aigi ifamdadi nahakse yeknaba oire manung matam chadana ichabu ithadagi setuna pugadaba leirabadi karigi imitsida icha uhonbiri aibu karigi hanjin wahanbiri wahankho aibu hanjin da maduna nahaki apenbu oirabadi asumna leisnado yam pendana kaplaki Bihari su yaigi chimbalduda sor kamduna yam kanna laknari aduga asomdana ningthemdo angobu phijol setuna laning thong sana mahida duk candle kattuna khurumduna leiri aduga manakta maiba amasu phamlaga ningthemda paukthang tawri si hayu si to haiduna adubu madugi hek thangnaba mikuptana ningthemdo khanghoudana masado matung oirap hallaga masado laktana inthoraki madudagi maiba duna ningthembu chensinuna hogatli thabalai amadi chaukthoi leiribani aduna ningthemna adumna torokpududa yam pakhatna oja maiba kari matongno maiba aduna sidi yararoine angang adugi thawai mireldo nanthokre aduga somdana yaido sordo yam phungatlubagi maongda chauna holai madu ubda leisnado machabu chap leptuna yengdun leiri Bihari su pakhatlambado khara pharaktuna sordo sang hondolaga pupugi yai nangbu gyan tarabro yaido mamit tapna panglaga mamabu hanna yenglai matam maduda leisnado mamit irachen macha mabu yengdun leiri yaido mamabu ubda tapna kaurai ima leisnado machabu sat kongkhatuna chejet konsilaga kapna hairai ima sida leye imagi bema Bihari su mama macha ani gi matawdu uraga lona mapido taithoi aduga sumna hairai ibema nang thabo ataiga tawrurano nacha nupigi manakta adum leiroko isuna kaisu thodopu tawdana gyan lakpasidi ha khuradi onthona nungai fare adudi yai pupu chatlage ko namana cha phajan lehoroko leisnado tapna phani khura aduga somdana maibaduna ningthemda asumna hairami ibungo ningthem aduga mapu mambel ani sutaro chaukthona hairi hektai bi oja maiba maibaduna aina sum yengbada leisnagi machanupido
ꯑꯐꯕ ꯑꯉꯥꯡ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯡꯅꯔꯨꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯗꯦ ꯀꯔꯤꯒꯨꯝꯕ ꯁꯤꯡꯅꯔꯨꯕꯗꯤ ꯌꯥꯗꯦꯀꯣ ꯃꯥꯒꯤ ꯃꯍꯤ ꯃꯌꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ 5 ꯃꯤꯒ ꯊꯥꯒ 6ꯃꯛ ꯂꯣꯏꯅꯕꯒ 8ꯃꯛꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯗ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯈ꯭ꯔꯦ 마부 망한바 하이버세 아라이브 타부 아마디 오이르도리 นุ่ง가 예름가 탱가이나바 오이나 따라가 똑라니도 아두나 후지 까람 똑시게 닝템디 마이바 두기 와도 타자바 ngamde 타발레이수 아두망아이 아두부 아묵수 타자바굼 아마 떠위 하이바디 야이기 saktamado 마나수 우르르바니나 아숨나 누밋도 닝템가 마마 아마디 마파 마코이 훔 짱드나 와 kaya 따나라미 마이바드수 마코이나 하리바 와리도 로이나 따리바니 adubu makhoy gi wari aduda mama macha pulap hatnabigi oina thaurang torukle matam aduda makhoy gi wari adugi marak thatna maiba aduna hairai chaukthoi angang adu hatpadi kadaino haibabu mama yaholabadi madu nungai roi adu hairaga ningthemda amu thok onchilaga ibungo ningthem nangbu nangi nupi lesna do ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯕ ꯉꯝꯂꯕ꯭ꯔꯅꯦ ꯅꯤꯡꯊꯦꯝꯗꯣ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯄꯥꯎꯈꯨꯝ ꯁꯠ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯗꯣ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯃꯥꯏꯕ ꯉꯝꯒꯅꯤ ꯑꯩ ꯃꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯉꯝꯒꯅꯤ ꯃꯥꯏꯕ ꯑꯗꯨꯅ ꯉꯝꯒꯅꯤ ꯍꯥꯏꯒꯅꯣ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯉꯝꯂꯛꯇꯕꯁꯨ ꯌꯥꯏ ꯉꯝꯃꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩꯅ ꯄꯥꯡꯗꯕ ꯃꯤ ꯑꯃꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯅ ꯂꯧꯏ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯕ ꯋꯥꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯅꯤꯡꯊꯦꯝꯗꯣ ꯃꯥꯏꯕ ꯑꯗꯨꯒꯤ ꯏꯅꯣꯠ ꯀꯥꯔꯕ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯂꯩꯁꯅꯥ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯁꯠ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯇꯣꯝꯇ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯐꯥꯎꯔꯛꯏ ꯑꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯉꯝꯃꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ 마부 닝싱ꯗꯕꯁꯨ ꯉꯝꯒꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯕꯨꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯈꯟꯕꯗꯨꯅ ꯃꯥꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯁꯤ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯅꯤ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯥꯏꯅꯕ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯒꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯑꯩꯁꯨ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯕꯨꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯍꯥꯠꯀꯗꯕꯅꯤ ꯃꯥꯏꯕ ꯑꯗꯨꯅ ꯇꯞꯅ 이붕오 닝템 ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯤꯉꯩꯗ 8-10 ꯊꯣꯛꯅ ꯈꯟꯊꯔꯒ ꯇꯧꯒꯗꯕꯅꯤ ꯊꯕꯛꯇꯣ ꯂꯣꯏꯈ꯭ꯔꯒ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯈꯟꯊꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯑꯩꯅꯗꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯂꯕꯗꯤ ꯑꯃꯨꯛ ꯀꯧꯔꯛꯎꯀꯣ ꯆꯥꯎꯊꯣꯏꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯎꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯣꯡ ꯉꯥꯜꯂꯒ ꯂꯩꯁꯅꯥꯗꯣ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯣꯗꯣ ꯄꯥꯏꯔꯒ ꯌꯥꯏꯕ ꯃꯈꯨꯠ ꯁꯝꯗꯨꯅ ꯕꯤꯍꯥꯔꯤ ꯍꯣꯏꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯍꯥꯔꯤꯗꯣ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯈꯕꯔ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯅꯥ ꯃꯃꯥ ꯃꯆꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯨ ꯎꯕꯗ 마수 खबरदो थुपचिलगा मखुत्तुना पाइदुना इशु लाइदना याइदो बिहारीगी मनाक्ता चंगसिलगा तपना हाइरई पुपु अखोय चटलगे इमाना सोपिरमजे हाइदुना लाकपने बिहारीदो लैसनादा येंगलगा लैसना करिनोने याइना हारिजिबो लैसनादो बिहारीदा येंगलगा माइथोंग सुकना खुरा इमा इचा चटलगे खुरागी तौबिमलदे नमौना पुंसीगी काउजरोय मिपुंग खुदिमंगना उबदा की हंगोइनरबा इमा इचाबु खुराना मिनुंगसी पिबिदुना चही 5-6 से हिंगबा ngamjarkhibani बिहारीसु याम नुंगाइत्रे लैसनागी मतौदो उबदा अदुना तपना हाइरई इबेमा लैसना खुरासु नंगी नतौसे करी हागदबनो खंग्रेदो अदुक नौरिबि नंगना माइथोंग इसुक सुकना लेबसे
ꯈꯨꯔꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯨꯔꯥ ꯁꯦ ꯄꯥꯏꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥꯗꯨꯒꯤ ꯁꯣꯅꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯕꯤꯍꯥꯔꯤꯗ ꯁꯣ ꯄꯤꯔꯝꯃꯤ ꯕꯤꯍꯥꯔꯤꯗꯣ ꯂꯩꯁꯅꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯆꯠꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯈꯨꯔꯥꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧꯗ ꯏꯃꯧꯒꯨꯝꯅ ꯅꯨꯡꯁꯤꯗꯣ ꯅꯃꯥꯅ ꯆꯥꯅ ꯈꯪꯍꯧꯗꯅ ꯆꯠꯂꯒꯦ ꯈꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯣ ꯅꯄꯨꯔꯣꯏꯕꯁꯨ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯃꯥꯅ ꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯗ꯭ꯔꯦꯗꯣ ꯂꯩꯁꯅꯥꯗꯣ ꯇꯞꯅ ꯈꯨꯔꯥ ꯅꯃꯧꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯨꯔꯥꯗꯒꯤ ꯚꯤꯈ꯭ꯌꯥ ꯑꯃꯠꯇ ꯅꯤꯖꯒꯦ ꯕꯤꯍꯥꯔꯤꯅ ꯍꯥꯏꯌꯨ ꯈꯨꯔꯥꯗꯒꯤ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯂꯩꯕ ꯑꯣꯏꯔꯗꯤ ꯁꯣꯏꯗꯅ ꯄꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯅꯥꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯆꯥꯅ ꯆꯠꯂꯕꯁꯨ ꯑꯇꯩ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯔꯥꯒꯤ ꯄꯥꯠꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯖꯒꯦ ꯕꯤꯍꯥꯔꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯕꯤꯅꯥꯅ ꯁꯠ ꯍꯥꯏꯔꯛꯏ ꯐꯔꯦ ꯀꯩꯅꯣ ꯆꯠꯈꯤꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯀꯩꯗꯧꯔꯨꯅꯤ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯁꯤꯗ ꯂꯩꯗꯧ ꯁꯔꯨꯛ ꯑꯥꯒꯤ ꯄꯥꯠꯀꯤ ꯂꯧꯁꯪꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯔꯣ ꯅꯈꯣꯏ ꯂꯩꯕꯁꯦ ꯑꯩꯗꯤꯅꯦ ꯇꯨꯝꯕ ꯐꯥꯎꯕ ꯀꯤꯔꯦꯅꯦ ꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯣ ꯕꯤꯅꯥꯗ ꯌꯦꯡꯂꯒ ꯏꯟꯗꯣꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯏꯆꯥ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯪꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯅꯃꯧꯅ ꯑꯌꯦꯠꯄ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨꯀꯣ ꯏꯟꯗꯣꯟ ꯑꯁꯨꯝꯅ ꯂꯩꯁꯅꯥꯗꯣ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯍꯥꯏꯐꯦꯠ ꯈꯨꯔꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯕꯤꯍꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯈꯨꯔꯥ ꯆꯠꯆꯔꯨꯈꯤꯒꯦ ꯅꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯅꯃꯧ ꯑꯅꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯌꯥꯏꯐ ꯃꯥꯡꯒꯣꯜ ꯄꯤꯕꯤꯌꯨ ꯑꯗꯨ ꯍꯥꯏꯔꯒ ꯂꯩꯁꯅꯥ ꯕꯤꯍꯥꯔꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯕꯤꯍꯥꯔꯤꯁꯨ ꯂꯩꯁꯅꯥꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤꯔꯒ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯧꯗꯤ ꯂꯥꯟꯗꯕꯤꯅꯤ ꯏꯃꯧꯒꯤ ꯏꯪ ꯇꯞꯂꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯊꯧꯒꯜꯂꯣꯟ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯦꯛꯅꯕ ꯍꯥꯏꯕꯗꯣ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯅꯃꯥꯅ ꯆꯥ ꯄꯥꯠꯀꯤ ꯈꯥꯡꯄꯣꯛ ꯑꯗꯨꯗ ꯂꯩꯔꯨꯔꯣꯀꯣ ꯑꯗꯨꯒ ꯕꯤꯍꯥꯔꯤꯗꯣ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯐꯝꯂꯒ ꯌꯥꯏꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯄꯨꯄꯨꯒꯤ ꯌꯥꯏ ꯅꯃꯥꯒ ꯆꯠꯂꯣꯀꯣ ꯄꯨꯄꯨꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯃꯥꯅ ꯆꯥꯕꯨ ꯌꯦꯡꯁꯤꯟꯒꯅꯤꯌꯦ ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯅꯃꯥꯁꯦ ꯋꯥꯍꯟꯒꯅꯨꯀꯣ ꯌꯥꯏꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯕꯤꯍꯥꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯂꯩꯁꯅꯥꯅ ꯌꯥꯏ ꯄꯨꯄꯨꯗ ꯈꯨꯔꯝꯃꯣ ꯆꯠꯂꯁꯦ ꯌꯥꯏ ꯕꯤꯍꯥꯔꯤꯗ ꯈꯨꯔꯨꯝꯂꯒ ꯄꯨꯄꯨ ꯆꯠꯂꯒꯦ ꯕꯤꯍꯥꯔꯤꯗꯣ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 500 ꯂꯧꯊꯣꯛꯂꯒ ꯌꯥꯏꯗ ꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯁꯦ ꯁꯤꯅꯅꯦ ꯏꯁꯨꯒꯤ ꯑꯆꯥꯄꯣꯠ ꯂꯩꯌꯨꯀꯣ ꯑꯁꯨꯝꯅ ꯌꯥꯏꯒ ꯂꯩꯁꯅꯥꯒꯗꯣ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯗꯣ ꯌꯥꯏꯗ ꯇꯨꯀꯠꯆꯕꯒꯤ ꯃꯑꯣꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡꯅꯤꯅ ꯏꯁ ꯑꯁꯤꯕꯨ ꯇꯨꯕꯨ ꯇꯨꯀꯠꯆꯩꯅꯦ ꯃꯣꯏ ꯕꯕꯥꯗꯤ ꯀꯤꯕꯨ ꯀꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯈꯨꯠꯅꯒ ꯁꯣꯛꯂꯨꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯕꯤꯅꯥꯅ ꯁꯣꯟꯕꯗꯣ ꯌꯥꯏꯅ ꯇꯥꯔꯗꯨꯅ ꯊꯥꯡꯕ ꯍꯧꯔꯛꯂꯕ ꯃꯈꯣꯡꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯨꯡ ꯁꯠ ꯑꯣꯟꯊꯣꯔꯛꯇꯨꯅ ꯕꯤꯅꯥꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯀꯔꯤ ꯀꯔꯝ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ